family ama khak lei moi hazgi naw ni paji mogi mai nupi magi manau nupi machin manau mama macha mayam ji pula kanda moi family si kuki na koshalakpa chen da yadra ado police station ta na chen me su police station ta na chen na hona matam da police station chen chakka mai gai sida kuki na koshala bhai tare ko aduga army level na chen na phona da su sagi kuki jingi ba yung khra phaw chen da yadra ana magi last mission je police ta phone daro haro matam da su ka da ge bu sagi noi kitang maham jana lego haju chat pe thopi agiro hairak bai tare ko sidagi moina last option je ka da ge bu magi khundu yumdugi nakangi ko nakangi we ma da ka dawre chingmai khara lei ko chingmai ji lala kanda chucham ge ching lala kanda kumbi saiton tar ka do lambi lei ba ado lan da yadra ba adu lan ma ngam hoda ta ga di kuki hu ta dori ba adu hajiki lei yo family sigi yam nuksi bori si kana ta ga di nipa moi hajiki angang inaw nipa sine adagi mayam ba mane ko nipa moi ani ko ani ahum moi ahum ka manaw nupi mane adagi magi nupi ne mama ne mapar basu manaw moi ningon ke no thaka ningon te pan tara mu ka maga ko asigi nupi manga truk tere siga adu manungda angang masa khara ga ko si chingmai hin lalaga lakti yadre adu lana phone ko matam da police station sangdre army ke no sangdre mo chingmai lan bhore ko lan bhore mai mo ke no thau thau mamni ko kari ko to boy proctor basa thawai ngam ko na rabani chingmai du lan matam da khoi mai tei gi da am nusi baji matai hai bam ga machan hai baji ga manau no pi haji khoi koi na pot amani ko adu gi lan pham du di ka dawre khoi gi hingda yak trami nang sa gi family si me man tanar tre ko ana nupi ani hum du pura chingchep sum lakma tam da khoi gi kuki jingjina jaga khar da khoi gi wangang na ba lang mo khon ta ba kana da sa gi bakthar ga leiba adu nungdang atheng ba hing jidai da sa gi angang masa ni kapak kadra hai ba gi apprehension adagi angang du ising khorang e to bodagi madu da sa gi ising bitan hona ba gi magi awa ba masi wari ma tara kan da thebi mitagi bitai khong de khoi ji ko aduna adugi awa ba lira lak bosna ka dawre khoi last end of day da di moi numit humni nini humni changna moi khong la kan da khoi kumbi gi leiba tampaki chingji ure ko urak bodagi hingani kharma gi mata moi dai to na save to gi wari leire sigi kambu sing si aina hek de 3 gi mega de 3 gi rang thokre 4 leire 5 leire 6 leire sidai da khoi gi ai samak su bisum district ki manung da lejaba tu gumba thang e sida leibani na thobi district manung se khoi yamna sensitive obe area oikre ko aduna bisnupur district ki oina khoi gi bisnupur district land protection committee na ma cmc le du khoi mai awana tar mayam ji poram tawji tor ko di khoi je ima luki mayam atopa civil society organization mayam to ne khoi je phokse ga awang da committee ma seme da committee se noi sunu yawre ko committee du convener si mayam na ai oide yaroi ai oi biro hain to ngi hapsun birame adu ai hapsun lama matung da gi di lairi ba khoi gi periphery area ji da khoi victim ore kangbu sing ji una da moi wari ta da na sai moi cham mayam to da char bu kangbu si sai gi moi feelings da moi awa mayam do smaina khoina sum wari ta chana ba da gi naha mayam je moi thopi rak na sai gi khoi ga dum punmin na ga gai khun ngai ba chai naw ji gi awa da pa mateng pang ho sum to ko hor ko de bu mai to dc da khoi memorandum pi re bisum district memorandum pi na ko na mayam to re khoi mayam adagi phokse awang lai kai si yam nuai ta nei khoi gi aina bom pan ba jaga se si hek jaga se mukta ni adugi one day hekta nu taram mani ko anga ma tumi ngai da bom na pan si ba angang do yam nuai ta bori ni anum se mama hala ban jin na su yara ga di thoksi pandala tu muji ga ha ba yum sango ge ga ta ro ga sai si bai me amna su ko chila ngak le jaga bai ta ko adu jaga da di nu maru yor ko jaga oi re ko kamna ba da toren ban si phanogi phokse awang le kai gi khoi toren ban maning hai tare ko adai da yum khar khun dari yum ga to din oina moina bom ka pa kholapo to bugi thangna ban yares and yares le yum yam hindu di noi ma khun pan dam leitre yum tin ho do leitra bani ko adu angang jina mai le to thu tam bai tare ko adu nangai di adum le throsin to ko le mitum di ma hindu yum tum ja bane ko tum jari du su ke dogi bu yum ya tum bani tare sina sana mai ka gi da ta bani bom se ko putis jing matam da adugi bom ni tara pokhaira laga masi tron laga angang ji kokto phala si ni adugi si ba si yam nungai tre khoi je nungai tre aduga du si e ta ba dai mayam da irang ka thue adugi next day khoi je sai ani matiang pang boy yang chen boy chat pani chat pa da adu zum lai bak thi bai ga dra kuki na kapsalak ba bom nungmai mayam ji ko li thopang ngam dre adu li thok na phana ka hona brin thopang ngam dre adu khoi
ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯕꯣꯝꯗꯣ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩ ꯄꯥꯟꯈꯤꯕꯅꯤ ꯄꯥꯟꯈꯤꯕꯗꯣ ꯑꯗꯨꯗꯥꯏꯗ ꯂꯩꯔꯝꯕ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯀꯣ ꯑꯗꯒꯤ ꯀꯧꯇꯥꯒꯤ ꯂꯩꯔꯤꯕ ꯄꯤ ꯑꯩꯆ ꯁꯤ ꯑꯃꯅ ꯄꯨꯈꯠꯂꯒ ꯑꯩꯁꯤ ꯂꯩꯈꯠꯅꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯔꯝꯕ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯗꯣ ꯑꯩ ꯄꯨꯊꯣꯛꯑ ꯊꯝꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯉꯀꯥꯟꯗ ꯑꯃꯨꯛ ꯀꯃꯥꯟꯗꯣꯁꯤꯡ ꯃꯔꯛꯇ ꯑꯃꯨꯛ ꯕꯣꯝꯅ ꯃꯅꯥ ꯑꯃꯨꯛ ꯁꯦꯒꯥꯏꯗꯅ ꯄꯥꯜꯂꯦ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨ ꯑꯃꯨꯛ ꯇꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯨꯀꯤꯒꯤ ꯗꯦꯕꯤꯠ ꯍꯪꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏꯒꯤ ꯅꯣꯏ ꯃꯩꯇꯩ ꯀꯪꯕꯥꯏꯗ ꯂꯥꯛꯎ ꯈꯪꯕ꯭ꯔꯥꯒ ꯇꯧꯕ ꯃꯥꯒꯤ ꯐꯨꯇꯦꯖ ꯑꯃ ꯊꯣꯛꯈꯤꯕ ꯅꯤꯄꯥꯁꯦ ꯁꯤ ꯁꯤꯕ ꯅꯨꯃꯤꯠ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯁꯨ ꯁꯤ ꯍꯥꯏꯌꯦꯕꯀꯣ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤ ꯃꯉꯥ ꯆꯨꯞꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯈꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯩꯗ ꯑꯁꯣꯛꯄ ꯑꯉꯥꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯪꯕ ꯑꯗꯨꯗꯒꯤ ꯂꯩꯇꯕ ꯈꯣꯠꯇꯕ ꯍꯪꯕ ꯆꯠꯄ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯇꯨ ꯌꯦꯡꯕ ꯆꯠꯄ ꯑꯗꯨ ꯇꯧꯕꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅ ꯀꯨꯀꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯂꯤꯊꯣꯛꯄ ꯉꯝꯗꯗꯅ ꯑꯗꯨꯃꯥꯏꯅ ꯁꯣꯛꯈꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯣꯁꯦ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯨ ꯐꯥꯕꯤꯒꯅꯨ ꯈꯨꯟ ꯉꯥꯛꯄꯗ ꯐꯥꯕꯤꯕ ꯅꯣꯡꯃꯩꯗꯨ ꯑꯗꯨ ꯄꯤꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤꯅꯤ ꯍꯥꯏꯕꯒꯤ ꯉꯁꯥꯏ ꯈꯣꯡꯖꯪ ꯈꯔ ꯆꯪꯕ ꯏꯃꯥꯁꯤꯡꯗꯨꯗꯤ ꯇꯛꯈꯥꯏꯔꯒ ꯍꯥꯠꯂꯒꯦꯕ ꯇꯧꯋꯦꯕ ꯂꯣꯁꯤꯀꯣ ꯑꯗꯨꯒ ꯆꯤꯡꯗꯅ ꯀꯩꯗꯧꯔꯒꯦꯕꯨ ꯃꯁꯥꯅ ꯇꯣꯡꯉꯤꯕ ꯀꯦꯁꯄꯔꯗꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯉꯁꯥꯏꯒꯤ ꯕꯣꯝ ꯈꯤꯟꯒꯠꯂꯛꯏꯅꯤꯗꯅ ꯅꯣꯡꯃꯩ ꯃꯌꯥꯝꯗꯨꯅ ꯃꯣꯏ ꯀꯦꯁꯄꯔꯗ ꯅꯣꯡꯃꯩ ꯇꯧꯁꯤꯜꯂꯛꯏꯅꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯑꯥꯔꯃꯤ ꯀꯦꯁꯄꯔꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕ ꯃꯥꯜꯂꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯋꯥ ꯍꯥꯏꯕ ꯌꯥꯝꯅ ꯄꯤꯛꯄ ꯚꯣꯏꯁ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯇꯥꯕꯒꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯆꯨꯝꯕ ꯑꯣꯔ ꯂꯥꯟꯕꯗꯤ ꯑꯩ ꯄꯤꯛꯅ ꯇꯥꯕꯗ ꯑꯥꯏ ꯗꯤ ꯎꯠꯂꯣ ꯍꯥꯏꯕ ꯀꯩꯅꯣ ꯑꯥꯏ ꯗꯤ ꯀꯥꯔꯗ ꯎꯠꯂꯣ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯥꯅꯁꯨꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤ ꯊꯑꯣꯏꯅ ꯉꯁꯥꯏꯒꯤ ꯊꯣꯛꯍꯜꯂꯒꯦꯅ ꯈꯟꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯣꯏꯅ ꯃꯁꯤ ꯊꯑꯣꯏꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯏꯟꯁꯇꯤꯒꯦꯠ ꯆꯪꯉꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯂꯥꯟꯁꯦ ꯆꯨꯝꯅ ꯉꯁꯥꯏ ꯈꯪꯍꯧꯗꯅ ꯇꯧꯕ ꯂꯥꯟꯁꯤꯗꯤ ꯁꯤꯗꯤ ꯊꯤꯡꯉꯝꯗꯦꯀꯣ ꯑꯗꯨꯒ ꯊꯑꯣꯏꯅ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤ ꯂꯥꯛꯑꯀꯥꯟꯗ ꯀꯩꯗꯧꯔꯒꯦꯕ ꯉꯁꯥꯏꯒꯤ ꯍꯦꯟꯗꯂꯤꯡ ꯇꯧꯕ ꯃꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯑꯦꯕꯀꯣ ꯅꯣꯡꯃꯩ ꯁꯨꯏ ꯑꯃ ꯄꯥꯏꯁꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ ꯀꯥꯏꯁꯨ ꯂꯦꯞꯍꯟꯕ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯍꯥꯏꯁꯨ ꯀꯥꯞꯍꯟꯕ ꯏꯔꯥꯡ ꯁꯥꯒꯠꯍꯟꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯁꯥꯏꯒꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯑꯗꯨꯝꯕ ꯊꯣꯛꯍꯟꯕ ꯈꯨꯠꯁꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯉꯝꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯀꯟꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯕꯥꯛ ꯀꯟꯁꯤ ꯑꯗꯨꯒ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯉꯝꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯃꯇꯝ ꯋꯥꯠꯂꯤꯒ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯒꯤ ꯃꯔꯛꯁꯤꯗꯁꯨ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯀꯥꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯔꯛꯁꯤꯗꯁꯨ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯖꯥꯇꯤ ꯈꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯒꯦ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤ ꯀꯣ ꯍꯥꯏꯗꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯔꯖꯔ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯈꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗꯗꯨꯅ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯁꯤ ꯇꯧ ꯍꯥꯏꯕꯁꯤ ꯇꯥꯜꯂꯛꯑꯦꯀꯣ ꯇꯥꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯖꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯂꯥꯟꯗꯥꯔꯦ ꯃꯤ ꯍꯥꯠꯂꯦ ꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯟꯇꯔꯚꯦꯟꯁ ꯇꯧꯕꯤꯔꯤꯁꯤꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯁꯥꯡꯗꯍꯜꯂꯤꯕꯒꯤ ꯃꯔꯝ ꯀꯨꯏꯅ ꯁꯥꯡꯗꯅ ꯂꯥꯟ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯀꯨꯏꯅ ꯁꯥꯡꯗꯍꯟꯕꯒꯤ ꯃꯔꯝ ꯂꯣꯏ ꯂꯩꯒꯅꯤ ꯀꯣ ꯁꯥꯡꯗꯍꯜꯂꯤꯕ ꯃꯈꯩ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯅꯦꯕ ꯀꯣ ꯁꯥꯡꯗꯍꯜꯂꯤꯕ ꯃꯈꯩ ꯂꯥꯟꯁꯤ ꯀꯨꯏꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯅꯦꯕ ꯀꯨꯏꯅ ꯁꯥꯡꯗꯅ ꯇꯧꯔꯤꯕ ꯃꯈꯩ ꯇꯣꯡꯖꯔꯤꯁꯤꯅ ꯃꯣꯏ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯅꯦ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄꯥꯝꯖꯕ ꯉꯁꯥꯏ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯄꯣꯄꯤ ꯃꯌꯥꯝ ꯌꯥꯟꯊꯛꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯃꯤ ꯐꯥꯒꯗꯧꯕ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯈꯠꯅ ꯆꯩꯅꯔꯕꯅꯤꯅ ꯃꯗꯨ ꯆꯥꯟꯁ ꯂꯧꯔꯒ ꯆꯍꯤ ꯑꯃꯅꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯃꯣꯏꯗ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯊꯥꯔꯅꯤ ꯃꯗꯨꯒꯤ ꯂꯥꯛꯀꯗꯧꯕ ꯏꯟꯀꯝꯁꯦ ꯊꯥꯎꯖꯟꯁ ꯑꯣꯐ ꯀꯔꯣꯔꯒꯤ ꯉꯁꯥꯏ ꯏꯟꯀꯝꯅꯤ ꯀꯣ ꯗꯦꯟ ꯑꯃꯨꯛ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯅꯤ ꯃꯐꯝ ꯆꯥꯅ ꯖꯒꯥ ꯆꯥꯅ ꯏꯔꯥꯡ ꯊꯣꯏꯗꯕ ꯖꯒꯥ ꯌꯦꯡꯉ ꯌꯨꯝ ꯂꯩꯍꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯀꯣ ꯇꯧꯊꯣꯔꯛꯑꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯂꯤꯁꯤꯁꯤ ꯉꯁꯥꯏꯒꯤ ꯏꯁꯨ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯀ꯭ꯔꯥꯏꯝꯗꯨ ꯉꯥꯛꯅꯅꯕꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯦꯖꯔ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯅꯕ ꯄ꯭ꯂꯥꯟꯗꯣ ꯉꯁꯤꯐꯥꯎ ꯇꯧꯕꯤꯗꯦꯕ ꯁꯔꯀꯥꯔꯅꯁꯨ